Koutruk maning CHINGTHAK AMADI HARAOTHEL MATHAKTA Kuki Shingna ANOUBA bunker mari manga SHAJILLAMBA THENGNARE Security Force kaya Leirabasu Kuki Shingna Koutruk maning CHINGYANG MATHAKTA area Domination Toushinduna Leire HAIRI TOMTV na fangba video footage amada masing yamlaba kuki khulai paiba sing Koutruk AMADI HARAOTHEL maning CHINGDA ANOUBA bunker sing sajinduna leiba thengnare Hairiba mafam sing asi Koutruk AMADI Senjam Chirangda attack chathabagi epicenter oiriba mafam amani hairi mafam asida kuki khulai paiba sing afa ba makhalgi khusukhulai kya paiduna Ifong fong na Leiriba mafam amani mafam asigi akoibada security force singsu Leiribani oirakliba fibam asida khul asigi manak nakpada Leiriba maitai khul singda Kuki Shingna khanghaudana attack amuk chathar kadra haibagi achouba mi paiba leire ngarang numidang wairam amadi ngasi ayuksu kuki khulai paiba sing CHINGYANG MATHAKTA koicha chatpa unaki hairi TOMTV na fangba report amagi matung inna ngarang numit yungba matung pung ahung khara helakpa aduaida Kuki Shingna Koutruk amadi Senjam Chirangi nongtakta drone sing koipai paiduna leiki hairi Kuki Shingna chatharakliba lalong adu chingnarakpadagi maitai khullomdagisu drone thagatuna yenglubada gari mayam pareng HARAOTHEL mathak lambi amadi Koutrukta kuki khulai paiba sing changsilakhiba uba fangki haina pawasina makhatari